Education as ki makada hangliba maheiroi singda tamliba maru oina mahai ki tha class 10 gi maheiroi sing oiba revision course class ama Jiribam district ki oina mathangi tha November 15 thang janumidagi hauzaragani afaba khunai ama semgatpada maheiroi singbu mahai masing ningthina tambiba mathau tarakli hauzik iramdam asida thokliba thokaningdaba thodok wathok sing asina maram oiduna maheiroi lising kayada mahai masingda achoba chaitheng ama piri education sector da chawna singnarakliba asidagi khara makhai kalhaunabaki wakhalonda Manipuri maheiroi singi apunba lop MSF ki masa ama oriba district committee Jiribamna hariba revision course asi chahi kayadagi leptana sangsingduna lakliba aikhoi larik ningthina tamsi haina haiba loop asigi academic campaign asigi makhada tararak shuba oina pangthoklagani education sector gi makhada leiba government amati private maheiroi singda tamliba maheiroi singna saruk yaba yagani Jiribam district ki oina pangthokadoriba class 10 ki coaching class asida English mathematics science amadi social science hariba subject sing da yumpham oiduna district asigi manung chana leiba Jiribam higher secondary school da pangthok chagani hariba revision coaching class asida saruk yaningba lengak amadi lanai maheiroi singi maheiroi singna Manipuri student federation district committee Jiribam dagi registration form mamal supna dagi lupa yankhai oiduna November gi chaichat ama thangza English singaniga kunmanga numitagi fangbigani form asi November gi chaichat tarahumdoi sagolsen numit fawba thaduna loishingani maheiroi singna hariba matam asi fawbada form lobiduna thajin biyu loinana masigi matangda hena khangbiningba leirabadi 6909779676 amadi 9366772085 amadi 7099417453 hariba contact number sing asida pau fawbirangnabasu harakli